이마기 자콤나 마ям부 kurumjari ai ngasi chicken thongbagi video ma semjari chicken ji koi anauba niyomni yam hauba niyomni alu thakta bida thongani aina chicken ji laujare takup tanga semjare aduga leg piece hapjare asiga amu singa chanam ga se laujare singa chanam ga se hana grind tawthokpiro phajana grind tawthokpasina ko mahaw ma ohele aduga masi koi chicken ji da amu grind tawba singa chanam ga se 1/2 teaspoon masi hapjilasi aduga yangang khara thum khara namgadaba changda hapiyo masi hapaga phajana mix tawsilasi ko masi phajana tolaga marinate tawraga thamji minute 10 mutang thamgiji somda amu aina mayan khara semjare masida tilauje khara kum sojare ko kaju khara dei moro akangba kamera singa phatigom silajare aduga amu somda gas somda chalaga khangje thangachare khangji da aina thau khara hapjare ko refined ni thauji masida ngasai chicken jingje marinate tawraba chicken ji jana tawthoji koi masi tawthoga thongani aigise mahauji yam hawali mase adomju soidana aigi niyomjida try amtang tawbiyo aigi chicken ji tawbase mulle masi lauthajarage aigi niyomje ko koigi alu chaba yadaba dagi alu chaningdaba misingna ko masigi niyomje thongba yai haibadi alu yaudragasu dum hawba yaba yansangse ko adugi niyomni anauba mahaudasu khara try tawra yengadabani aina hojik thauji saraba matung elaichi ani aduga cinnamon machet ama moro ama moro kangba ni hum ko adai tilau si hapsinjare adomna dum thakningba masala thakpiyu aduga amu kaju mari manga amaga ko lemongrass mix tawsalaga amu aina garam masala khara chicken masala red chili powder ko dagi jira powder masi jingje hapaba matung phajana mix tawsale amu si phajana mix tawsala ngauraba matung amu aina ngasai takhai gi singa chanam ga do amu hapchinjare magi paste makum kumaga minute ama mukang thamji koi tilau chanam maroi mapangji masi phajana munnaba ngaubiyo maroi mapang mundragadi enjang hawba wale phajana mix tawsanbiro kasandanaba ko otpiyu kharaga adum aduga amu aina hoji khamela sinba hapchinjare thum kitanga hapjare sing kitang hapasina makhaje napsilaga kasandanabani thumjena koi kamera sinbaje mulanbada mateng pangi minute ama muktanga mu khumaga thamgisi phajana kana sogale hojikse khumamo hangtokjare amu mix tawsalle asing ha ngaura siko ngauraga koi aigise yare kamera sinbaje molle aduga amu masi angobase lauthoga koi grinder gi jar amada hapchalasi aduga masi takhairasi sida ising kitang hapaga thamji ko khangjida aduga napsalibase kasandanaba aduga aina angobase kitang gi khaga thamawim sida takhairaba matung aina khangjida mu hapchinjare ko masi leijare aigise hauji phajana nang launa ko namnap launa mahije si masi leijare aduga mahije adomna chaningbagi matungina hapiyu yengang khara hapjare
chicken masala kharaga asi amu fajana mix tawsilasi maise khara amu hape okadaba changda aduga champra je kitang somjanbiyo champra hapasina koi injang ji mahau henkalali chicken je ju masa tasanduni aduga injang ji ju color fajahalle masi fajana okhajare maningda koi napsanba leramagaju ka phanaba aduga amu aise fajana sawale okadaba chang thum thakjare friend mayamna aigi niyom sida amuktang try tawra yengbiyo masi yamna hawe adigom khara thakchinjare masini aigi se lojare mayamna aigi channel je subscribe tawbiyo like tawbiyo bell icon duga nambiramo adom ju soidana try tawbiyo thank you